ꯈ꯭ꯋꯥꯏꯗꯒꯤ ꯁꯉꯥꯏꯄ꯭ꯔꯧꯒꯤ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯃꯄꯥꯗꯒꯤꯅ ꯁꯤ ꯌꯧꯔꯛꯄꯗ ꯍꯧꯖꯤꯛ ꯆꯪꯉꯤꯁꯦ ꯃꯤꯅꯤꯠ 19-9 ꯍꯦꯟꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯁꯤ ꯃꯣꯏ ꯉꯁꯤꯒꯤ ꯏꯟꯇ꯭ꯔꯥꯟꯁ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯂꯩꯔꯝꯕꯗꯤ ꯌꯥꯏ. ꯑꯗꯨꯕꯨ ꯄꯥꯔꯀꯤꯡꯗꯣ ꯃꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯄꯤꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯁꯦ ꯗꯣꯛꯇꯔ ꯐ꯭ꯂꯥꯋꯔ ꯃꯄꯥꯅꯦꯕ. ꯉꯁꯥꯏꯗꯒꯤ ꯉꯥꯏꯍꯜꯂꯤꯅꯦꯕ ꯁꯦ. ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯩ ꯆꯥꯗꯣꯏꯅꯦ ꯂꯥꯁꯇ. ꯃꯣꯏꯒꯤ ꯁꯥꯇ꯭ꯔ ꯂꯂꯣꯟꯕꯗ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯄꯥꯕ꯭ꯂꯤꯛꯇ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯍꯜꯂꯒ ꯉꯁꯥꯏꯗꯒꯤ ꯊꯝꯃꯤꯅꯦ ꯌꯦꯡꯉꯣ. ꯃꯣꯏ ꯄꯥꯔꯀꯤꯡ ꯂꯥꯕꯁꯦ ꯂꯝꯕꯤ ꯃꯌꯥꯏꯁꯦ ꯃꯣꯏ ꯄꯥꯔꯀꯤꯡ ꯂꯥꯕ. ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯂꯣꯏ ꯂꯩꯔꯕ꯭ꯔꯥꯕ ꯁꯤ ꯂꯝꯕꯤꯁꯦ. ꯆꯥꯎꯈꯠꯇꯕ ꯁꯤ ꯑꯗꯨꯝꯅꯦ ꯁꯤ. ꯚꯦꯟ ꯈꯥꯝꯖꯤꯜꯂꯒ ꯂꯩꯔꯝꯒꯅꯤ. ꯃꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯌꯦꯠ ꯑꯄꯟ ꯑꯗꯨꯝ ꯄꯤꯅꯤ. ꯀꯅꯥꯝ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ꯭ꯔꯥꯕꯁꯦ. ꯉꯁꯥꯏꯗꯩ ꯁꯤ ꯌꯦꯡꯉꯣꯅꯦ. ꯁ꯭ꯀꯨꯜ ꯃꯄꯥꯗꯩ ꯁꯤ ꯌꯧꯕꯗ ꯃꯤꯅꯤꯠ 20 ꯍꯦꯟꯅ ꯆꯪꯁꯜꯂꯛꯑꯦꯕꯁꯦ. ꯊꯕꯛ ꯆꯠꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝ ꯁꯤꯗ ꯑꯌꯥꯕ ꯄꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯅꯦ ꯑꯉꯛꯄ ꯑꯣꯏꯔꯤꯁꯦ. ꯁꯤ ꯌꯦꯡꯉꯣꯅꯦ. ꯁꯤ ꯁ꯭ꯋꯥꯏꯗꯩ ꯂꯝꯕꯤ ꯆꯤꯟꯗꯅ ꯂꯩꯔꯁꯤ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯂꯣꯏꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯍꯜꯂ ꯊꯅꯝꯃꯦꯕ. ꯀꯔꯝꯕ ꯀꯣꯛꯊꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯤꯕꯨ ꯀꯩꯅꯣ ꯑꯌꯥꯕ ꯄꯤꯔꯤꯅꯣꯕ. ꯁꯤ ꯌꯦꯡꯉꯣ. 하이웨이에다 수많은 걸 탐절러가지고 왜 트래픽 ꯊꯣꯛꯍꯜꯂꯦ. 스쿨 어토리티 ꯆꯩ ꯂꯩꯌꯦꯕ. ꯁꯤꯗꯩꯗ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯤꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯂꯝꯕꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯊꯤꯡꯖꯤꯜꯂꯒ ꯃꯣꯏꯅ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯃꯤ ꯊꯥꯔꯤꯕ ꯉꯁꯦ. ꯌꯥꯝ ꯊꯤꯅ ꯄꯕ꯭ꯂꯤꯛꯇ ꯍꯔꯥꯁꯃꯦꯟ ꯄꯤ. ꯆꯥꯎꯈꯠꯇꯕ